ngasi masagi asengba mayumda sanghandriba phawba IDP sing relief camp da sangdana mafam amada laiduna khongjang sangsilagan hana lapthokre loinana khongjang sangsilamba IDP sing bu police ki maikai digi uripok maikai romda tamna takthokre hari makhataba anoba update myam puna ngai minasi khoirambal kaitel permission state force ta hai peace ki wan to khangdrabadi matam khar training to biu थासगी कुनगा मथुइदगी हौतुना सथरगलिबा मणिपुर संगाई फेस्टिवल गी ngarang mapani sanba numit phawbada relief camp sing da lairakliba IDP sing na makoi masagi mayumda hanjin jaragi haiduna sangsilakpa khongjang sing da state force ki mekedi gi makoi bu lakshinabani haiduna satharakpa thawong sing da yaning da ba poklaba khoirambal kaithel mari gi potpham phami sing na ngarang kaithel asida wakat khongjang sangsin ki baga loinana IDP sing da satharakliba thawong asi national highway sing da oina sathabiu hairakpa ga loidana peace ki wan to khangdrabadi matam khara patharaga training tawbiu haina phongdorakre khoirambal kaithel coordinating committee for peace na sinduna ngarang kaithel asida sangsin ki wakat khongjang da committee gi convener laisram memman hai miyam amasum ITP singna sangai festival tawbiganu haijarabasu governor na namduna tawri festival asi pangthokle amasum ngamle haina lebak miyam utlibadu Kuki sing du utpiu aduga governor na lusinglaga national highway sing da satuna lambi sing asida satpa yahanbiu Kuki sing thaido han kho natrabadi nakoisu aikoina phauham oina urakani hebu akanbu wapam phau phongdorkhre British ki kankraba loilam lengak laidingai de ima ibel singna khongchet masi langduna British ka mayuk nakhiba adugumna Manipur separate ohena ba honarakpe he masida prime minister ni home minister ni governor ni amasum MLA ni haiduna laidiba singna highway singda satlanba ngamdrabadi pham thadokpiro sintam ni panigrahina Manipur gi governor oiringai dadi miyamna yaba thabak tawgani haiduna lepki center na hairabasu tawroi haiduna lepkiba governor oiki haibadu ningsing biwaiki hauzuki governor asidi anek padawna miyamgi sentiment khangdana laire haina maral siraduna yumdang mona kaina ba haiba foreigner Kuki singna Manipur sai khaiduna yum kai mai thaduna halakpara center amasu Manipur lengang na tuminna yengduna lai masida karimata nongaitabu uttana sangai festival pangthok leki festival asi aikhoigi iral ni haiba khange dubu lanjena duna sapham thakpam khangdana leiringai da aikhoina karigi festival tawduna nongai thokadori bano hanki PR ni hairabasu democracy gi hak phangani khanjaramba adugi ona tainabada lakli IDP singna wana hingjariba singi kholau laujabada Imphal East District Police na satliba lamsa sajat adu mi gi mamangda isa isu ni haibada ikai je heki Manipur amasum India lengana Kuki sing nam thabang amdrabadi IDP isa sing phukiba police sing thajinbiu isa isu amasum nupi angang na sathariba thawong sing adugi thauna do more susampur kangpokpi amasum sandel udhaning yaki thawdok sing asi social media da loina urabanina senbasu yaroi sangai festival da makhoigi pham kanba amasum tolop sauna bo honarabadi Manipur laitragadi Manipur police lairoi khangjin gadabana yaki nupi angang na kari tawgani haibigi training khara pikho hairaduna masina trabadi isa isu sing loina sumsarakadori hainasu phongdokladuna thawai hingna baselakli isa singna karamna nokadagi haibigi wakal khanthaba lenga ki mathauni haikenasu pausta makhatana palakli awang nokpok nationalism zawen Kashmir gi issue singda permanent solution piba ngamki Amit Shah haukibasai nifu rom sida lewas gi sakot khongjel da pal oiduna lakiba nationalism awang nokpok amadi zamen Kashmir gi issue singda PM Modi na lusing balengang na permanent solution piba ngamki aina Union Home Minister Amit Shah na phongdokre haribo aphamasi Chhattisgarh ki Raipur da numit humni su na pangthokpa DGP IGP singyoeba annual conference to wangang bada Amit Shah na phongdokibani makna hai police amadi tuan agency singna kusamna duna lebas gi mafam khudima narcotics amadi organized crime bu mapung phana lephanba ngamna bo hona gadabani hauki besai tare rom sida center lengana lebas gi tuan mafam da 45 police station 586 sagatuna security grid hena mapangal kankadankhre masina maram oiraga lebas sida khumja english singa taraga marida nationalism na sogolaba district sani ga kunga taruk lairambadu ngasidi subna gi district taraga mathuida mak ngaire mathang saida DGP IGP singi annual conference pangthoktrigai mamangda leba asidagi nationalism mapung phana muthatpa ngamlagani haibigi thajaba laireki Amit Shah na makha taraduna PM Modi gi lising makhada terror network kaya gi mathakta thihumbigi thabak sa thaduna lairamba terror network kya thugai ki balekre center lengana popular front of India
PFI bu athingba thamkhraba matung leba asigi tungan mafamda leiba PFI singi lotpham singda red chathaduna lup asigi miyoi kya fagat pangki masi center amadi state lengangna amana mau sagunaduna thabak tobu ngambadagi ni haina phongdokhi Meghalaya da angang sangwa yauna miyoi lising taragi mathakta HIV positive oiri protection yauduna yumbal mari thammana Meghalaya da HIV sanokpagi khwaidigi asoba maramori Meghalaya da angang sangwa yauna miyoi lising taragi mathakta HIV positive oiramba thengnakibaga loinana state asida HIV AIDS ki case masing hengalakliba sida state asigi health authority singna nunglang phongdokri health authority gi officials singna phongdokhibada HIV ki case khwaidigi yamna lairibasi state Bentia Hills gi Hills tani HIV positive oiraba angang ayama sel tungge phibam phataba imung singdagi oiri masina maram oiraga Meghalaya da asoba haksel giweba crisis ama lairabra singnare ki Meghalaya AIDS Control Society Max na phongdokhibada state asida HIV sanokpagi khwaidigi asoba maram asi protection yaudna yumban mari thambana oiri Haojik2 miyoi kya HIV test tawthoksi yadabana maram oiraga HIV gi case sing khangdokna bohonabada apanba moiri masina maram oiraga laina asing alingai medical intervention tahaugadabadu khudong saraba mayuknaduna lairi haiki hunta lengakna mongmit township khusinabada kasin rebel sing ayat apan pidana ba China na khankhri San State ki awang thangba sarukta leiba mongmit township pu Myanmar hunta lanmi da khusindana ba matamda kasin rebel sing maru oina kasin independence army na KIA na ayat apan pidana ba China lenga na section warol thamkhri China na maru oiba thodang lautuna township asi Myanmar hunta lenga khusindana ba hona ba sida kasin rebel sing gi makai di ayat apan piraklabadi rebel sing asigi afaba oiro hena su China na phongdokhi Mongmit Township ta KIA yauna tuan rebel group sing leibaga loinana hunta lengakta Mongmit Township pikhinabagi China gi thorang asida rebel singa khuyak pinakibadi leiti China amasum tang National Liberation Army TNLA gi marakta Mongmit Township hunta lengakta handokhinaba khuyak pinakibaga loinana Mandalay gi Mojoke Township hunta lanmi ki makhada thambada yanakibani Mongmit Township sahi sigi July da TNLA na mapang oina satminariba People's Defense Force PDF ka loinana pangthokiba Operation 1027 gi ani supa tangakta khudum sanjingkibani TNLA na China ga Mongmit Township hunta lanmi da amuhana handokhinaba khuyak pina khrabasu PDF ki maikai digi Township asibu ngak senduna thamnabagi apamba lairibani PDF ki apamba singa sida KIA na sakotkani haina phongdokhi Mongmit Township hunta lengakta handokhinabagi thauranga mari leinana Myanmar China gi akhanaba invoy oiriba Deng Yuzunna tha asigi kunda San State ki kunmingda KIA gi Commander in Chief General Gamsong go unakhemasu maduda Mongmit Township hunta lanmi da khusinabada ayat apan pidana basu khangan khianisu paus da makhatana su phongdorakli Tendak pa pao mana Indonesia masum Thailand isaun sian ki bami gi masing sahung yangkai hen kreari Indonesia gi Sumatra Island isaun maram oiduna miyoi sam hena thiba khangdana lairi haba pao musu report on rakli